ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯆꯥꯎꯇꯣꯟ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯅꯨꯔꯩꯅ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯆꯍꯤ 6 ꯍꯦꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯥꯎꯇꯣꯟꯗꯨ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯃꯥꯏꯕ ꯑꯃꯈꯛ ꯏꯅꯤꯡꯊꯧꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ, ꯆꯪꯍꯟꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ?" ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ, "ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯐꯥꯎꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃꯅ ꯌꯦꯡꯂꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯆꯥ ꯄꯣꯛꯎ ꯌꯥꯗ꯭ꯔꯕ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯀꯔꯤꯕꯨ ꯇꯧꯒꯗꯧꯔꯤꯕꯅꯣ?" ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕ ꯊꯣꯛꯂꯕꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ 1000 ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯈꯛꯅ ꯉꯝꯍꯟꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ?" ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ, "ꯐꯔꯦ, ꯆꯪꯍꯜꯂꯛꯎ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨ ꯆꯪꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯤꯇꯧ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, "ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯜꯂꯕ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯐꯤꯖꯣꯜ, ꯃꯣꯠꯂꯕ ꯍꯛꯆꯥꯡ ꯑꯁꯤꯗ ꯑꯉꯛꯄ ꯐꯥꯎꯕꯤꯔꯤꯕ ꯅꯠꯇ꯭ꯔꯥ?" ꯅꯤꯡꯊꯧ ꯑꯗꯨꯅ, "ꯑꯩꯍꯥꯛꯄꯨ ꯎꯅꯅꯤꯡꯉꯦ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯤ ꯀꯔꯤ ꯂꯩꯕꯒꯦ? ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ." "ꯑꯩꯍꯥꯛ ꯑꯁꯦ ꯂꯥꯏꯅꯤꯡ ꯆꯦꯠꯄ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ." ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯂꯗꯨꯅ, "ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯗꯣꯝꯒ ꯍꯥꯟꯅ ꯁꯛ ꯈꯪꯅꯕꯤꯕ꯭ꯔꯥ? ꯃꯍꯥꯛꯇꯤ ꯃꯄꯥꯜ ꯊꯣꯛꯄꯁꯨ ꯂꯩꯇꯦ. ꯀꯔꯝꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯅꯍꯥꯛꯄꯨ ꯅꯤꯡꯖꯔꯤꯕꯅꯣ?" ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯋꯥꯈꯜ ꯑꯗꯣ ꯑꯣꯟꯅꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯨꯡꯇꯤꯒꯤ ꯃꯆꯥ ꯑꯃ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯏꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡ ꯆꯦꯠꯄ ꯃꯇꯧ ꯑꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯕ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ." ꯆꯥꯎꯇꯣꯟꯅ, "ꯃꯐꯝꯗꯤ ꯀꯗꯥꯏꯗ ꯑꯣꯏꯔꯕꯅꯣ? ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯃ ꯄꯤꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯩꯒ ꯆꯠꯆꯔꯨꯒꯦ." "ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ. ꯍꯌꯦꯡꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯂꯥꯛꯂꯣ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯄꯨꯔꯛꯄ ꯌꯥꯗꯦ. ꯃꯃꯥꯡꯗ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯒꯅꯤ, ꯃꯗꯨ ꯊꯤꯗꯨꯅ ꯂꯥꯛꯎ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯍꯔꯥꯎꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯔꯥꯅꯤꯗ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯔꯩ ꯑꯗꯨ ꯍꯔꯥꯎꯅ, "ꯑꯩꯍꯥꯛꯀꯤ ꯅꯤꯡꯖꯃꯟ ꯑꯗꯣ ꯏꯁꯣꯔ ꯃꯍꯥꯛꯅ ꯆꯥꯟꯕꯤꯒꯗꯧꯔꯤ. ꯍꯌꯦꯡꯃꯛ ꯆꯠꯂꯨꯀꯣ, ꯏꯕꯨꯡꯉꯣꯅ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯖꯅꯕ ꯅꯤꯕꯤꯔꯛꯎꯀꯣ. ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ. ꯑꯩꯍꯥꯛ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯍꯥꯎ ꯑꯊꯨꯝ ꯌꯦꯟꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯑꯍꯥꯎ ꯑꯊꯨꯝ ꯌꯦꯟꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ, ꯆꯥꯎꯇꯣꯟꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯎꯃꯪ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯤꯕ ꯍꯧꯔꯛꯂꯗꯨꯅ ꯆꯠꯄ ꯂꯦꯞꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ, "ꯀꯔꯤ ꯇꯧꯔꯦ ꯅꯈꯣꯏꯅ ꯂꯦꯞꯂꯕꯗꯤ?" ꯃꯅꯥꯏ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ, "ꯏꯅꯤꯡꯊꯧ, ꯌꯦꯡꯉꯨꯗꯨ, ꯎꯃꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯦ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯎꯊꯛ ꯑꯁꯤꯗ ꯃꯃꯤꯠ ꯑꯔꯪꯕ ꯑꯃꯅ ꯂꯩꯔꯤꯕꯁꯤꯕꯨ ꯎꯕꯤꯗꯕ꯭ꯔꯥ?" ꯅꯤꯡꯊꯧ ꯆꯥꯎꯇꯣꯟ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯛꯄꯤ ꯀꯌా ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯄꯥꯏꯊꯣꯛꯈ꯭ꯔꯕꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯤꯔꯝꯕ ꯃꯈꯣꯏꯁꯨ ꯐꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯉꯛꯂꯗꯨꯅ, "ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ." ꯑꯁꯨꯝꯅ ꯏꯉꯛ ꯉꯛꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯊꯤꯔꯛꯄ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯣ ꯑꯩꯍꯥꯛꯅꯤ꯫
ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯆꯥꯎꯇꯣꯟ ꯏꯉꯛ ꯉꯛꯅ "ꯍꯦ ꯏꯅꯥꯏꯁꯥ, ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯈꯣꯏꯕꯨ ꯂꯥꯛꯄ꯭ꯔꯣ?" ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯀꯅꯥꯁꯨ ꯎꯗꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯑꯣ, ꯁꯣꯝꯗ ꯅꯍꯥꯛꯀꯤ ꯍꯦꯛ ꯃꯈꯥꯗ ꯌꯦꯡꯊꯔꯛꯑꯣ." ꯆꯥꯎꯇꯣꯟꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯑꯄꯤꯛꯄ ꯐꯩꯖꯣꯝ ꯁꯦꯠꯄ, ꯃꯀꯣꯛꯇ ꯁꯝꯕꯨꯟ ꯄꯨꯟꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ "ꯏꯍꯦ, ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯑꯉꯥꯎꯕ ꯖꯤꯕꯅꯣ? ꯑꯗꯨꯛ ꯄꯤꯛꯄ ꯅꯍꯥꯛꯇꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯅꯍꯥꯛꯅꯕꯨ ꯑꯍꯥꯟꯕꯅꯤꯅꯦ꯫ ꯀꯛꯆꯦꯡꯒ ꯄꯥꯡꯈꯛ ꯑꯣꯏꯕ ꯅꯍꯥꯛꯅꯒꯁꯨ ꯅꯁꯥ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯑꯃꯅꯤ ꯇꯥꯛꯆꯕ ꯁꯥꯏ꯫ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯅꯤꯡꯕ꯭ꯔꯥ?" ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ "ꯍꯦ, ꯅꯥꯞ ꯆꯥꯗꯕ ꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯑꯁꯤꯅꯤꯅꯦ, ꯎꯃꯪ ꯑꯁꯤꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯛ ꯁꯦꯜꯂꯛꯂꯤꯕ ꯂꯥꯏꯅꯤꯡꯕ ꯒꯧꯔꯤ ꯍꯥꯏꯕꯗꯣ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯆꯥ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯖꯔꯛꯄ ꯑꯗꯨꯗ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯕꯣꯔ ꯑꯗꯣ ꯄꯤꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ." ꯆꯥꯎꯇꯣꯟ ꯊꯧꯁꯥꯗꯅ "ꯑꯣ, ꯑꯩꯍꯥꯛꯅ ꯑꯁꯨꯛ ꯋꯥꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯪꯒꯨꯝꯕ ꯑꯄꯤꯛꯄ ꯖꯤꯕ ꯑꯁꯤ ꯎꯅꯅꯕꯒꯤꯗꯃꯛꯇꯔꯥ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯑꯩꯍꯥꯛꯀꯤ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯅꯍꯥꯛꯅ." ꯒꯧꯔꯤ ꯑꯗꯨ ꯁꯥꯎꯅ "ꯃꯇꯣꯏꯅꯔꯥ? ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯂꯥꯏꯅꯤꯡ ꯆꯦꯠꯂꯤ, ꯊꯧꯖꯥꯜ ꯍꯩ꯫ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯐꯔꯝꯒꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯃꯤꯕꯨ ꯍꯥꯏꯊꯤꯕ, ꯅꯣꯛꯅ ꯍꯩꯕ ꯅꯤꯡꯊꯧ ꯑꯣꯏꯔꯕꯀꯣ? ꯐꯩ, ꯈꯪꯒꯅꯤ." ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯦꯝꯅꯅ "ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯂꯥꯏꯅꯤꯡꯕ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕ?" ꯂꯥꯏꯅꯤꯡꯕ ꯒꯧꯔꯤ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯤꯑꯣꯏꯕꯒꯨꯝꯅ ꯋꯥꯡ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟꯗꯨ ꯑꯁꯦꯡꯕ ꯂꯥꯏꯅꯤꯡꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯂꯝꯕ ꯑꯗꯨꯅꯤ ꯈꯪꯂꯛꯄꯗ ꯈꯨꯔꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯀꯨꯟꯊꯔꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ "ꯏꯄꯥꯒꯨꯝꯂꯕ, ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯑꯩꯅ ꯊꯤꯔꯛꯂꯤꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯖꯔꯨꯗ꯭ꯔꯤ." ꯒꯧꯔꯤ ꯑꯗꯨ ꯁꯥꯎꯅ "ꯑꯩꯍꯥꯛꯀꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯍꯥꯛ ꯃꯥꯏꯊꯤꯔꯦ, ꯑꯗꯨꯒ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯣꯏ, ꯈꯪꯖꯧꯍꯦ." ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟꯗꯨ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ "ꯅꯠꯇꯦ ꯅꯠꯇꯦ ꯏꯄꯥꯒꯨꯝꯂꯕ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤꯗꯃꯛ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤ꯫ ꯅꯍꯥꯛꯀꯤ ꯕꯣꯔ ꯑꯗꯨ ꯐꯪꯂꯛꯇꯦ ꯍꯥꯏꯅ ꯇꯝꯂꯕꯗꯤ ꯃꯆꯥ ꯄꯣꯛꯇꯕꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ ꯄꯤꯅꯕꯤꯌꯨ, ꯑꯩ ꯅꯈꯣꯡ ꯁꯣꯛꯇꯨꯅ ꯍꯥꯏꯖꯔꯤ." ꯒꯧꯔꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯐꯔꯦ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯌꯦꯡꯂꯒ ꯅꯃꯣꯝ ꯑꯃꯗꯤ ꯐꯪꯕ ꯑꯣꯏꯖꯔꯣ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯀꯔꯦꯝꯅꯕ ꯊꯣꯛꯂꯕꯅꯤꯅ ꯅꯍꯥꯛꯀꯤ ꯅꯃꯣꯝ ꯑꯗꯣ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯏ ꯄꯦꯟꯅ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯣꯏꯕꯤ ꯍꯥꯏꯅ ꯀꯔꯦꯝꯅꯔꯛꯇꯨꯅ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯗꯣ ꯑꯩꯍꯥꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯒꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯒꯧꯔꯤꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯇꯣꯟꯅ "ꯇꯥꯔꯕ꯭ꯔꯥ ꯏꯅꯥꯏꯁꯥ? ꯍꯣꯔꯦꯟ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯕꯣꯔ ꯄꯤꯕꯤꯔꯛꯏ ꯍꯥꯏꯒꯗꯕꯅꯤꯀꯣ? ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯗꯨ ꯇꯥꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯏꯟꯖꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯔꯩꯗꯨ ꯍꯔꯥꯎꯅ "ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ?" ꯆꯥꯎꯇꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯏꯃꯣꯝ ꯑꯃ ꯐꯪꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯛꯂꯦ." ꯅꯨꯔꯩꯗꯨ ꯍꯔꯥꯎꯅ "ꯉꯁꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯍꯥꯎ ꯑꯊꯨꯝ ꯑꯣꯏꯔꯕꯁꯨ ꯌꯦꯟꯕꯤꯔꯨꯆꯣ꯫ ꯃꯍꯥꯔꯥꯅꯤ ꯅꯨꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯒꯗꯧꯔꯦ ꯍꯥꯏꯅ ꯄꯥꯎꯁꯨ ꯆꯦꯟꯕꯤꯈꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩꯗꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯄꯣꯛꯄꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯅꯕꯒꯤꯗꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯅꯨꯡꯉꯥꯏꯇꯅ "ꯑꯣ, ꯃꯍꯥꯛꯅꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ, ꯑꯗꯨꯕꯨ ꯍꯌꯦꯡ ꯏꯆꯥ ꯑꯗꯣ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯈꯪꯖꯗ꯭ꯔꯦꯀꯣ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯆꯥꯎꯇꯣꯟꯒꯤ ꯃꯪꯂꯥꯟꯗ ꯅꯣꯏ ꯄꯦꯜꯂꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅ ꯃꯍꯥꯛꯄꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯆꯥꯎꯇꯣꯟꯗꯨ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ "ꯍꯩꯁ, ꯀꯔꯤꯅꯣ?
ꯍꯧꯖꯤꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯅꯨꯔꯩꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯁꯦꯡꯅꯃꯛꯀꯤ ꯍꯧꯖꯤꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯆꯨꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯑꯁꯦ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯠꯍꯧꯕꯅ ꯐꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯍꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯗꯧꯔꯤꯕ? ꯑꯁꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯁꯥꯅ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯔꯩꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ? ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯄ ꯃꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯆꯥꯎꯇꯣꯟ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯌꯥꯎꯔꯨꯗ꯭ꯔꯕ ꯇꯨꯡꯁꯤꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯐꯪꯖꯒꯗꯧꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯔꯥꯎꯗꯨꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯆꯥꯎꯇꯣꯟꯗꯣ ꯃꯥꯏꯊꯣꯡꯗꯣ ꯃꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯅꯨꯔꯩꯒꯤ ꯃꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 9 ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩ ꯑꯗꯨ ꯑꯍꯤꯡ ꯑꯊꯦꯡꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯍꯜꯂꯝꯈꯤ꯫ ꯆꯥꯎꯇꯣꯟꯗꯨ ꯋꯥꯈꯜ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯔꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯎꯠꯂꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯄꯥꯈꯠꯂꯗꯨꯅ ꯏꯃꯥꯒꯨꯝꯂꯕꯤ ꯍꯥꯏꯌꯣ, ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯔꯩ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯗꯣ ꯌꯥꯝꯅ ꯅꯣꯏ ꯄꯦꯜꯂꯤ, ꯑꯗꯨꯅ ꯄꯝꯕ ꯉꯝꯗꯦ, ꯌꯥꯝꯅ ꯂꯨꯝꯃꯤꯗ, ꯑꯁꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯦ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯌꯥꯝꯅ ꯅꯣꯏ ꯄꯦꯜꯂꯕ ꯑꯉꯥꯡ ꯑꯃꯈꯛ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯈꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯨꯔꯩꯅ ꯌꯦꯡꯉꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ, ꯑꯩꯗꯤ ꯊꯥꯡꯒꯠꯄꯕꯨ ꯉꯝꯗ꯭ꯔꯤ, ꯑꯉꯥꯡ ꯑꯁꯦ ꯃꯕꯨꯛ ꯂꯥꯝꯂꯝꯂꯒꯅꯤ, ꯑꯃꯨꯛꯇ ꯑꯩꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯊꯥꯡꯒꯠꯄꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟꯅ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯒꯠꯇꯨꯅ ꯅꯨꯔꯩꯒꯤ ꯃꯇꯝꯄꯥꯛꯇ ꯊꯝꯕꯤꯔꯤ꯫ ꯅꯨꯔꯩ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅ, ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯌꯦꯡꯂꯒ ꯂꯦꯝꯂꯩ ꯍꯥꯏꯅ ꯊꯣꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯂꯩꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯅꯣꯏ ꯄꯦꯟꯅ ꯆꯥꯎ ꯁꯥꯡꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯎꯁꯤꯠꯄꯤꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯦꯝꯂꯩ ꯑꯗꯨ ꯀꯞꯂꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯊꯨꯅꯃꯛ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯔꯩꯅ ꯈꯥꯝꯂꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤ ꯇꯧꯔꯒꯦ? ꯅꯠꯇꯦ ꯅꯍꯥꯛꯄꯨ ꯂꯩꯀꯣꯜꯗ ꯂꯩꯁꯤꯡ ꯌꯦꯡꯕ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯞꯂꯒ ꯂꯥꯛꯏꯁꯤꯕꯨ? ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯒ ꯈꯟꯅꯔꯛꯄ ꯌꯥꯎꯕ꯭ꯔꯣ? ꯂꯦꯝꯂꯩ ꯀꯞꯂꯗꯨꯅ ꯏꯃꯥ, ꯑꯩꯍꯥꯛꯄꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯁꯤꯅꯤꯡꯉꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ, ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯕꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯗꯕꯗꯒꯤ ꯅꯍꯥꯛ ꯑꯁꯦ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯏꯁꯣꯔ ꯃꯍꯥꯛꯇꯒꯤ ꯅꯤꯖꯗꯨꯅ ꯄꯣꯛꯆꯕꯅꯤ꯫ ꯁꯦ, ꯏꯃꯥꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯉꯁꯤꯕꯨ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯔꯕꯒꯦ? ꯑꯩꯅ ꯂꯩꯀꯣꯜꯗ ꯏꯅꯤꯡꯇꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ ꯍꯥꯏꯕ ꯈꯔꯁꯨ ꯂꯥꯛꯈꯤ꯫ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯛꯇꯒꯤ ꯑꯣꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯅꯣꯛꯅꯕꯤꯔꯛꯏ, ꯑꯗꯨꯒ ꯑꯩꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯅ ꯆꯩꯔꯨꯕ ꯃꯇꯝꯗ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯣꯛꯅꯕꯨ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯂꯛꯅꯕꯤꯔꯛꯏ, ꯀꯔꯦꯝꯅꯕꯤꯔꯛꯏ꯫ ꯅꯨꯔꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯁꯤꯗꯤ ꯂꯩꯄꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯒꯤ ꯍꯦꯟꯕꯤꯅꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯗꯒꯤ ꯍꯦꯟꯕꯤꯅꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯑꯋꯥꯕ ꯎꯠꯀꯗꯧꯔꯤꯕꯅꯣ? ꯊꯧꯅꯥ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯂꯩꯗꯨ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯆꯤꯡꯈꯣꯡꯕ ꯑꯗꯨ ꯂꯦꯝꯂꯩꯕꯨ ꯃꯈꯨꯠ ꯍꯥꯏꯔꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯍꯔꯥꯎꯅ ꯅꯪꯗꯤ ꯑꯊꯦꯡꯕꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕ? ꯃꯖꯥꯏꯕꯦꯝꯃ, ꯌꯥꯔꯗꯤ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ, ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯎꯠꯀꯦ꯫ ꯂꯦꯝꯂꯩ ꯍꯔꯥꯎꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯂꯩꯗꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ ꯂꯦꯝꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯒ ꯆꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯧꯔꯤꯕ ꯎꯖꯥꯎ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ
ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕ ꯇꯟꯗꯟꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯍꯔꯥꯎꯅ "ꯃꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤ ꯎꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯁꯨ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯊꯣꯛꯄ꯭ꯔꯥ? ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ"꯫ ꯆꯤꯡꯈꯣꯡꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯨꯡꯇꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯍꯥꯏꯔꯛꯇ꯭ꯔꯤꯅꯤꯅꯦ꯫ ꯅꯪꯒꯤꯁꯦ ꯅꯕꯨꯛ ꯐꯠꯇꯕ ꯍꯧꯔꯤꯔꯕ? ꯑꯦ ꯅꯪꯗꯤ ꯉꯟꯇꯥꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯒ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯏ, ꯑꯗꯨꯒ ꯇꯟꯗꯟꯁꯤꯡꯁꯤꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ꯫ ꯑꯩꯅ ꯂꯥꯛꯄꯗ ꯅꯪꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯪ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕ ꯑꯁꯤꯅꯤ"꯫ ꯂꯦꯝꯂꯩꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯑꯩ ꯅꯣꯡꯃꯇ ꯑꯍꯤꯡ ꯑꯁꯦ ꯇꯨꯝꯈꯣꯜ ꯇꯥꯅ ꯇꯨꯝꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯋꯥꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯊꯋꯥꯏ ꯑꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯃꯦꯡꯂꯕ ꯊꯥ ꯑꯁꯤꯕꯨ ꯌꯦꯡꯖꯔꯒ ꯉꯥꯏꯍꯥꯛ ꯍꯛꯆꯤꯜꯂꯝꯃꯕꯅꯦ"꯫ ꯆꯤꯡꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ "ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯂꯕꯒꯦ"? ꯂꯦꯝꯂꯩꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ "ꯑꯩꯒꯤꯗꯤ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯅꯪ ꯈꯛꯇꯃꯛꯅꯤ ꯑꯩꯒꯤꯗꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯊꯤꯔꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤꯗ ꯅꯍꯥꯛꯅꯁꯨ ꯑꯩꯕꯨ ꯑꯗꯨꯃꯛ ꯇꯤꯟꯅꯕꯤꯔꯤ꯫ ꯏꯕꯨꯡ ꯆꯤꯡꯈꯣꯝꯕ, ꯅꯪꯁꯦ ꯌꯥꯝꯅ ꯐꯩ"꯫ "ꯑꯩꯕꯨ ꯐꯕꯨ ꯐꯕ꯭ꯔꯅꯦ? ꯅꯪ ꯈꯛꯇꯃꯛꯅꯤ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕ꯫ ꯑꯗꯣ ꯅꯍꯥꯛꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯅ ꯍꯤꯡꯂꯤꯕꯅꯣ? ꯃꯤꯑꯣꯏ ꯍꯥꯏꯕ ꯖꯤꯕ ꯑꯁꯤꯗꯤꯅꯦ ꯃꯁꯥ ꯃꯁꯥꯒꯤ ꯈꯛꯇꯃꯛ ꯈꯟꯕꯅꯤ꯫ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯕ ꯀꯔꯦꯝꯅꯕ ꯋꯥꯗ ꯄꯨꯛꯅꯤꯡ ꯍꯟꯊꯔꯣꯏꯗꯕꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯈꯔ ꯎꯁꯤꯟꯅꯗ ꯈꯔ ꯇꯥꯁꯤꯟꯅꯗ ꯑꯗꯨꯝ ꯂꯦꯜꯂꯒꯦ"꯫ ꯆꯤꯡꯈꯣꯝꯕꯅ "ꯑꯗꯣ ꯆꯪꯉꯣ, ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯗꯨꯅꯅꯦ ꯆꯪꯅꯅꯕ ꯇꯧꯔꯣ"꯫ "ꯅꯪꯁꯨ ꯆꯪꯉꯣ, ꯊꯦꯡꯈ꯭ꯔꯅꯤ ꯌꯨꯝ ꯍꯟꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯥꯎꯇꯣꯟꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗꯒꯤ ꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯑꯗꯨꯗ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯖꯒꯣꯏ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯖꯒꯣꯏ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯌꯥꯎꯕ ꯐꯪꯖꯗ꯭ꯔꯕ ꯂꯦꯝꯂꯩ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯆꯤꯡꯈꯣꯝꯕ ꯂꯦꯝꯂꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕꯗ "ꯀꯔꯤ ꯇꯧꯔꯕꯒꯦ? ꯉꯁꯤꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯔꯤꯒꯤ ꯋꯥꯔꯨꯒꯅꯤ? ꯑꯩꯅ ꯊꯥꯖꯩ ꯅꯍꯥꯛ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯐꯖꯔꯕ ꯖꯒꯣꯏ ꯁꯥꯔꯛꯈꯤꯒꯅꯤ"꯫ ꯂꯦꯝꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯑꯩꯅ ꯃꯤꯌꯥꯝꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯗꯤ ꯑꯣꯄꯤꯅ ꯖꯒꯣꯏ ꯁꯥꯔꯦ ꯍꯥꯏꯅ ꯀꯔꯦꯝꯅꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯨꯡ ꯀꯌా ꯑꯃ ꯂꯪꯁꯤꯜꯂꯛꯂꯣꯏꯗ꯭ꯔꯅꯦ"꯫ ꯆꯤꯡꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯃꯌꯥꯝꯅ ꯅꯨꯡ ꯂꯪꯁꯤꯜꯂꯛꯂꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯀꯟꯒꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯍꯥꯛꯄꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯟꯕꯤꯒꯅꯤ꯫ ꯀꯔꯦꯝꯅꯔꯛꯂꯤꯕ ꯃꯈꯣꯏꯕꯨ ꯑꯩꯅ ꯏꯆꯤꯟ ꯄꯦꯟꯅ ꯆꯩꯒꯅꯤ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯊꯔꯛꯂꯝꯃꯤ꯫ "ꯃꯊꯪꯗ ꯎꯠꯆꯒꯗꯧꯔꯤꯕ ꯀꯨꯝꯍꯩ ꯑꯁꯦ ꯊꯥꯡꯒꯤ ꯑꯣꯏꯕ ꯀꯥꯡꯂꯣꯟ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯥꯛꯄꯒꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯕꯨ ꯎꯠꯄꯤꯒꯗꯧꯔꯤꯕ ꯊꯪꯅꯕ ꯂꯩꯄꯥꯛ ꯑꯃꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯁꯥꯡ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯒ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯩꯕꯁꯤꯡ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯎꯕꯗ ꯂꯦꯝꯂꯩ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯦꯝꯂꯩꯅ ꯌꯦꯡꯂꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯆꯤꯡꯈꯣꯝꯕꯅ "ꯅꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯄꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ"꯫ ꯂꯦꯝꯂꯩ ꯏꯀꯥꯏꯅ "ꯏꯕꯨꯡ, ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯥꯎꯖꯔꯦ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ"꯫ ꯆꯤꯡꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯀꯔꯤꯒꯤ ꯋꯥꯔꯨꯒꯅꯤ? ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ"꯫ "ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯏꯁꯣꯔꯅ ꯑꯋꯥꯕ ꯇꯝꯕꯤꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯁꯣꯏꯗꯅ ꯇꯝꯕꯤꯔꯝꯒꯅꯤ, ꯉꯥꯏꯕꯗ ꯀꯟꯁꯦ"꯫ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅꯤ ꯆꯤꯡꯈꯣꯝꯕꯅ ꯆꯤꯡꯁꯥꯡꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯅꯤ꯫ ꯑꯗꯣꯝꯒꯤ ꯎꯠꯈꯤꯕ ꯀꯨꯝꯍꯩ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ"꯫ ꯆꯤꯡꯁꯥꯡ ꯊꯧꯁꯥꯗꯅ "ꯑꯣ, ꯌꯥꯝ ꯐꯩ, ꯑꯗꯨꯈꯛ ꯍꯥꯏꯕꯤꯒꯗꯕ꯭ꯔꯥ? ꯑꯃꯒꯁꯨ ꯋꯥꯠꯂꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯂꯩꯕꯨ ꯅꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯛꯂꯝꯃꯤ꯫
ꯂꯦꯝꯂꯩꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡꯗꯣ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯂꯝꯃꯤ꯫ ꯆꯤꯡꯁꯥꯡꯅ "ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ?" ꯆꯤꯡꯈꯣꯝꯕꯅ ꯂꯦꯝꯂꯩꯗ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯏꯀꯥꯏꯔꯞ ꯇꯧꯅ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯆꯥꯎꯇꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯦꯝꯂꯩꯅꯤ꯫ ꯑꯗꯣꯝꯒꯤ ꯉꯁꯤꯒꯤ ꯎꯠꯄꯤꯔꯤꯕꯗꯣ ꯌꯥꯝꯅ ꯐꯖꯩ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ." ꯆꯤꯡꯁꯥꯡ ꯂꯦꯝꯂꯩꯒꯤ ꯋꯥꯗꯨ ꯊꯑꯣꯏꯅ ꯇꯥꯕꯤꯗꯦ, ꯑꯁꯨꯝꯅ ꯀꯔꯦꯝꯅꯅ "ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯤꯅꯤ, ꯑꯗꯣ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯗ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈꯤꯗ꯭ꯔꯦꯗ." ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯂꯩ ꯏꯀꯥꯏꯕꯅ ꯈꯨꯗꯛ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ ꯄꯨꯅꯦꯝꯂꯒ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯌꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ, ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯕ." ꯆꯤꯡꯁꯥꯡꯗꯣ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯀꯔꯤ ꯍꯥꯏꯕ? ꯉꯁꯤꯇꯃꯛ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ, ꯑꯗꯨꯁꯨ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯃꯈꯛꯅ? ꯍꯣꯏ, ꯑꯩꯕꯨ ꯀꯔꯦꯝꯅꯔꯛꯀꯅꯨ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯍꯥꯛ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ, ꯑꯗꯨꯁꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯊꯧꯅꯥ ꯐꯔꯕ ꯆꯤꯡꯁꯥꯡꯅꯤ꯫ ꯆꯤꯡꯈꯣꯝꯕꯅ ꯆꯤꯡꯁꯥꯡꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯣꯟꯖꯔꯒ "ꯃꯖꯥ ꯏꯕꯨꯡꯉꯣ, ꯆꯥꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨꯕ, ꯅꯍꯥꯛꯄꯨ ꯈꯟꯖꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ, ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗꯒꯤ ꯅꯪꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯄꯥꯎ ꯇꯥꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯌꯦꯛꯄ ꯂꯥꯏ ꯐꯥꯎꯕ ꯂꯥꯏ ꯌꯦꯛꯄꯁꯤꯡꯗꯒꯤ ꯁꯅꯥ ꯈꯧꯖꯥꯎꯒ ꯑꯣꯟꯅꯔꯤꯕꯅꯤ, ꯅꯪꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯀꯔꯤꯃꯇ ꯈꯟꯗꯅ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ "ꯐꯔꯦ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ, ꯅꯍꯥꯛꯁꯨ ꯈꯜꯂꯨꯅꯦ, ꯊꯧꯅꯥ ꯐꯔꯕ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯗꯣ, ꯑꯅꯣꯏꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯐꯤꯕꯝ ꯆꯥꯗꯕꯤ ꯑꯃ ꯂꯧꯔꯦ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯃꯤꯅ ꯀꯔꯦꯝꯅꯔꯣꯏꯗ꯭ꯔꯥ? ꯑꯩ ꯃꯥꯕꯨ ꯄꯥꯝꯗꯦ, ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯄꯥꯝꯗꯦ, ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯥꯡꯗ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯑꯩꯍꯥꯛ ꯂꯥꯛꯀꯅꯤ, ꯃꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯔꯛꯑꯣ, ꯑꯩ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯍꯥꯏꯒꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯁꯥꯡꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯂꯩ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯁꯨ ꯆꯥꯎꯇꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯂꯦꯝꯂꯩꯕꯨ ꯎꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯀꯞꯂꯒ "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯎꯁꯤꯠꯄꯤꯗꯦ ꯍꯥꯏꯅ, ꯉꯁꯤꯗꯤ ꯅꯪꯁꯨ ꯎꯔꯦꯗꯅ." ꯆꯤꯡꯈꯣꯝꯕ ꯂꯦꯝꯂꯩꯒꯤ ꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯒ "ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ, ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯈꯜ ꯀꯌꯥ ꯂꯩ, ꯀꯨꯆꯨ ꯉꯧꯕ, ꯀꯨꯆꯨ ꯃꯨꯕ, ꯑꯁꯨꯝꯅ ꯈꯦꯠꯅꯕꯒꯨꯝꯅ ꯋꯥꯈꯜꯂꯣꯟꯁꯨ ꯂꯣꯏꯅ ꯈꯦꯠꯅꯩ, ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯩ ꯃꯗꯨ ꯊꯥꯖꯗꯦ, ꯂꯩꯔꯝꯂꯒꯕꯨ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯅꯣ? ꯉꯥꯏꯕꯗ ꯀꯟꯁꯦ, ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯐꯝꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯑꯩꯒꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣꯗ, ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ." "ꯍꯌꯦꯡꯗꯣ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯁꯥꯡꯅ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯎꯅꯁꯦꯅ ꯍꯥꯏꯔꯝꯃꯤ." "ꯑꯁꯦꯡꯕꯔꯣ? ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯇꯣꯔꯤꯕ? ꯑꯃꯨꯛ ꯊꯤꯅ ꯆꯩꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯗꯤ ꯏꯇꯣꯝꯇ ꯁꯤꯖꯈꯤꯅꯤ." "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦ. ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯅꯨꯡꯊꯤꯜꯗ ꯂꯥꯛꯂꯒꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ. ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯍꯥꯛ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯌꯧꯔꯨꯈꯤꯒꯦ. ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯅ ꯂꯩ ꯍꯥꯏ. ꯏꯅꯤꯡꯊꯧꯗꯁꯨ ꯆꯠꯆꯒꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯂꯦ." "ꯐꯔꯦ, ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯔꯒꯦ. ꯊꯤꯅ ꯆꯩꯔꯛꯂꯕꯁꯨ ꯑꯩꯒꯤ ꯏꯔꯥꯏꯕꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒꯦ." ꯁꯣꯝꯗꯅ ꯆꯥꯎꯇꯣꯟ ꯑꯃꯁꯨꯡ ꯅꯨꯔꯩꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯗꯣ ꯃꯀꯣꯛ ꯁꯥꯅ "ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯃꯃꯥ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯆꯍꯤꯅꯗꯤ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯥꯞꯀꯠꯂꯛꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯪꯅꯖꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯕꯨ ꯄꯥꯝꯕꯤꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯗꯦ. ꯃꯁꯤꯗꯅꯦ ꯑꯩꯅ ꯋꯥꯔꯤꯕꯁꯦ. ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯤꯡꯈꯣꯝꯕ ꯑꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯦꯝꯂꯩꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ "ꯆꯤꯡꯈꯣꯝꯕ, ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯀꯗꯧꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ?" "ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃꯅ ꯎꯃꯪꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯕꯗꯒꯤ ꯂꯥꯛꯆꯕꯅꯤ." "ꯐꯔꯦ, ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯣ, ꯑꯗꯨꯕꯨ ꯀꯨꯏꯔꯛꯄ ꯌꯥꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ
ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯝꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯃꯪ ꯑꯗꯨ ꯌꯧꯔꯕꯗ ꯆꯤꯡꯈꯣꯝꯕꯒ ꯂꯦꯝꯂꯩꯒꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯤꯡꯁꯥꯡꯕꯨ ꯊꯤꯖꯔꯛꯏ꯫ ꯏꯕꯨꯡ, ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯅ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯄꯪ ꯁꯤꯔꯤꯕ ꯖꯥꯠꯂꯣ? ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯁꯤꯃꯛꯅꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗ ꯉꯥꯏꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡꯁꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯈꯣꯝꯕ ꯑꯃꯁꯨꯡ ꯂꯦꯝꯂꯩꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯤꯡꯁꯥꯡꯅ, ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯑꯩꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯊꯦꯡꯊꯈ꯭ꯔꯦ꯫ ꯆꯤꯡꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯁꯥꯎꯖꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯣꯝꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯆꯤꯡꯁꯥꯡꯅ, ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯊꯣꯛꯑꯒ ꯂꯩꯔꯨꯆꯣ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯖꯒꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯈꯣꯝꯕ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯂꯦꯝꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯂꯩ ꯃꯇꯣꯝꯇ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯆꯪꯂꯛꯇꯨꯅ ꯂꯦꯝꯂꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯂꯩ ꯀꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯁꯥꯡꯅ ꯅꯣꯛꯂꯒ, ꯑꯩꯁꯤꯕꯨ ꯍꯤꯡꯆꯥ ꯌꯥꯏꯗꯝꯕ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ? ꯑꯗꯣꯝꯅ ꯀꯤꯅ ꯂꯦꯞꯂꯤꯕꯗꯨꯕꯣ? ꯂꯦꯝꯂꯩꯗꯨ ꯃꯈꯣꯜ ꯅꯤꯛꯂꯒ, ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯩꯅꯖꯕꯤꯅꯤ, ꯑꯗꯣꯝꯕꯨ ꯂꯥꯟꯅ ꯈꯟꯕ ꯂꯩꯖꯗꯦ꯫ ꯆꯤꯡꯈꯣꯝꯕꯅ ꯍꯥꯏꯕꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯝꯖꯔꯛꯑꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯁꯛꯅꯥꯏꯔꯕ ꯊꯧꯅꯥ ꯐꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯐꯤꯕꯝ ꯈꯪꯖꯩ, ꯑꯗꯨꯕꯨ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯅꯤꯡꯖꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩꯒꯤ ꯎꯝꯁꯤꯟꯗꯨꯅ ꯂꯩꯔꯛꯄ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇꯕꯗꯒꯤ ꯅꯐꯝꯗ ꯏꯕꯨꯡ ꯆꯤꯡꯈꯣꯝꯕꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯆꯤꯡꯁꯥꯡꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦ꯫ ꯃꯁꯤ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ, ꯑꯗꯨꯒ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯂꯦꯝꯂꯩ ꯈꯪꯅꯤꯡꯅ, ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ? ꯍꯥꯏꯕꯤꯌꯨ, ꯑꯩꯍꯥꯛ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯍꯥꯛꯀꯤ ꯅꯣꯏꯔꯤꯕ ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯍꯣꯠꯅꯈꯣ, ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗꯧꯕ ꯑꯃ ꯑꯣꯏꯍꯟꯈꯣ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯊꯥ 3ꯒꯤ ꯃꯇꯝ ꯄꯤꯒꯅꯤ꯫ ꯃꯁꯤꯗ ꯉꯝꯂꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯂꯧꯁꯤꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯩ ꯑꯇꯣꯞꯄ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯎꯅꯕ ꯂꯣꯏꯔꯕꯗ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ, ꯃꯖꯥꯏꯕꯦꯝꯃ, ꯑꯩꯍꯥꯛꯅ ꯀꯧꯔꯤꯕ ꯑꯁꯤꯕꯨ ꯇꯥꯕꯤꯗꯕ꯭ꯔꯥ? ꯂꯦꯝꯂꯩꯗꯨ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ, ꯑꯩꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ꯫ ꯂꯥꯛꯂꯣ, ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯡꯕꯤꯔꯛꯂꯣ, ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ꯫ ꯂꯦꯝꯂꯩ ꯅꯨꯡꯉꯥꯏꯇꯅ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ, ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯂꯩꯗꯨ ꯃꯌꯥꯡ ꯀꯪꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯔꯥ ꯍꯦꯟꯕ ꯈꯔ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫ ꯑꯅꯤ ꯑꯃ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗ ꯆꯥꯎꯈ꯭ꯔꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯥ 2 ꯃꯄꯨꯡ ꯐꯥꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯕꯗ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯝꯃꯤ꯫ ꯅꯨꯔꯩꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯈꯟꯕ ꯑꯗꯣ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯂꯦꯝꯂꯩ ꯀꯞꯂꯒ, ꯃꯗꯨ ꯇꯧꯔꯒ ꯑꯩꯕꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯒꯦ ꯅꯤꯡꯂꯤꯕ꯭ꯔꯣ ꯏꯃꯥ? ꯑꯩ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕꯗ ꯅꯨꯔꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯗꯨꯅ, ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯎꯅꯅꯕꯒꯤꯔ ꯑꯩꯅ ꯅꯐꯝꯗ ꯅꯤꯖꯈꯤꯕ? ꯂꯥꯏꯅꯤꯡꯕ ꯒꯧꯔꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯃꯁꯤꯔꯣ ꯅꯍꯥꯛꯀꯤ ꯃꯇꯦꯡ? ꯏꯃꯥ, ꯑꯩꯁꯦ ꯂꯥꯏꯅꯤꯡꯕ ꯒꯧꯔꯤꯗꯒꯤ ꯅꯤꯗꯨꯅ ꯄꯣꯛꯈꯤꯕ꯭ꯔꯥ? ꯃꯥꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯋꯥꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯔꯤ, ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯆꯤꯡꯈꯣꯝꯕꯅ, ꯀꯔꯤ ꯇꯧꯔꯦ ꯑꯩꯍꯥꯛꯄꯨ ꯀꯧꯔꯤꯕꯗꯤ ꯃꯆꯥꯏꯕꯦꯝꯃ? ꯁꯒꯣꯜ ꯑꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯧ, ꯑꯗꯨꯒ ꯑꯩ ꯄꯨꯝꯅꯃꯛ ꯇꯝꯒꯦ꯫
ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯅ ꯆꯤꯡꯈꯣꯝꯕ ꯑꯗꯨꯅ ꯄꯟꯊꯕ ꯇꯧꯗꯅ ꯁꯒꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯍꯦꯟꯗꯣꯔꯛꯂꯕꯗ ꯂꯦꯝꯂꯩꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯁꯦꯅ, ꯍꯧꯖꯤꯛꯃꯛ ꯂꯥꯏꯅꯤꯡꯕ ꯒꯧꯔꯤꯗꯣ ꯎꯅꯗꯕ ꯌꯥꯗꯦ." ꯆꯤꯡꯈꯣꯝꯕ ꯏꯉꯛ ꯉꯛꯅ, "ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ, ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯩꯍꯥꯛꯀꯤ ꯏꯃꯥꯗꯒꯤ ꯇꯥꯕꯗꯗꯤ ꯃꯍꯥꯛ ꯑꯗꯣ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯆꯤꯗꯥꯏꯗ ꯎꯃꯪ ꯑꯃ ꯂꯩ, ꯃꯗꯨꯗ ꯈꯣꯡꯅꯥꯡꯈꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ, ꯃꯍꯥꯛꯄꯨ ꯎꯅꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯕꯨ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯃꯍꯥꯛꯇ ꯅꯤꯖꯗꯨꯅ ꯄꯣꯛꯆꯈꯤꯕꯅꯦ ꯍꯥꯏ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯃꯨꯛꯇ ꯍꯟꯗꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯩꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯦ? ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯁꯨ ꯀꯔꯤꯃꯠꯇ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅ ꯊꯣꯔꯛꯂꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯩꯖꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯑꯩ ꯀꯣꯛꯍꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯂꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯣꯡꯅꯥꯡꯈꯣꯡ ꯑꯆꯧꯕ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯂꯩꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯨꯟꯊꯔꯗꯨꯅ ꯀꯞꯂꯗꯨꯅ, "ꯏꯄꯥꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯕ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯍꯥꯛꯅ ꯁꯦꯝꯈꯤꯕ ꯑꯩꯍꯥꯛꯀꯤ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯦꯡꯕ ꯋꯥꯖꯕꯔꯣ? ꯑꯩꯍꯥꯛꯄꯨ ꯑꯁꯨꯝꯅ ꯑꯁꯨꯃꯛ ꯍꯤꯡꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕꯤꯔꯣ." ꯆꯤꯡꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ, "ꯃꯖꯥꯏꯕꯦꯝꯃ, ꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯐꯖꯗꯦ, ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯂꯦꯞꯄꯣꯕ." "ꯏꯄꯥꯒꯨꯝꯂꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯗꯨꯅ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯣꯕ." ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯀꯞ ꯂꯥꯎꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯕꯨ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯂꯩ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯆꯤꯡꯈꯣꯝꯕꯅ ꯐꯠ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯀꯟꯊꯣꯛꯂꯝꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯇꯟꯗꯟ ꯀꯌꯥ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯎꯪꯗꯨꯅ ꯄꯥꯏꯔꯔꯦ꯫ ꯏꯉꯛ ꯉꯛꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯒꯧꯔꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯤꯇ꯭ꯔꯪꯒꯨꯝꯅ ꯐꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯈꯣꯝꯕ ꯑꯃꯁꯨꯡ ꯂꯦꯝꯂꯩ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯆꯔꯝꯃꯤ꯫ "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯅꯍꯥꯛꯀꯤ ꯋꯥꯔꯕ ꯀꯔꯦꯝꯅꯐꯝ ꯑꯣꯏꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ?" ꯂꯦꯝꯂꯩ ꯀꯞꯂꯒ, "ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯦ꯫ ꯑꯩꯍꯥꯛ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯌꯥꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪ ꯀꯣꯛꯄꯤꯔꯣꯕ." ꯒꯧꯔꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯍꯥꯛꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯇꯨꯅ ꯏꯐꯝꯗ ꯋꯥꯀꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯈꯪꯂꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯂꯦꯝꯂꯩꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯕ ꯃꯑꯣꯡꯗ ꯑꯣꯟꯊꯣꯛꯄꯤꯔꯝꯃꯤ꯫ "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯂꯃꯟ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦ, ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯦꯝꯂꯩꯒꯤ ꯆꯤꯡ ꯂꯦꯝꯂꯕ ꯏꯪ ꯇꯞꯂꯕ ꯁꯛꯐꯝ, ꯅꯤꯡꯊꯤꯔꯕ ꯁꯕꯥꯟ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯆꯤꯡꯈꯣꯝꯕ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯍꯔꯥꯎꯅ, "ꯏꯕꯨꯡ, ꯑꯩꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤꯀꯣ? ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯁꯥꯡꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯧꯁꯤꯟꯕꯤꯔꯅꯤꯀꯣ?" ꯆꯤꯡꯈꯣꯝꯕ ꯍꯔꯥꯎꯅ, ꯍꯟꯗꯛꯇꯤ ꯅꯉꯣꯟꯗ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯔꯛꯂꯔꯣꯏ." ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯂꯩꯒꯤ ꯑꯅꯧꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟ ꯑꯃꯁꯨꯡ ꯅꯨꯔꯩ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯁꯥꯡ ꯑꯗꯨ ꯂꯥꯛꯅꯕꯒꯤꯗꯃꯛ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯑꯊꯨꯕꯅꯤ ꯍꯥꯏꯕꯗꯨꯗ ꯆꯤꯡꯁꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯁꯥꯡ ꯊꯧꯁꯥꯗꯅ, "ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ?" ꯅꯨꯔꯩ ꯑꯃꯁꯨꯡ ꯆꯥꯎꯇꯣꯟ ꯍꯔꯥꯎꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯍꯥꯛꯀ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝꯒꯤꯅꯤ." ꯆꯤꯡꯁꯥꯡꯗꯣ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯒ, "ꯃꯍꯥꯛꯇꯤ ꯎꯗꯦꯅ, ꯃꯁꯥ ꯏꯅꯣꯏ ꯅꯣꯏꯕꯗꯣ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ?" ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯝꯂꯩꯗꯨ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯃꯌꯥ ꯑꯗꯨ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯃꯖꯥꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯂꯦꯝꯂꯩ ꯑꯗꯣ ꯃꯍꯥꯛꯅꯤ꯫
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯣꯝꯕꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯁꯥꯡꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯔꯦ, ꯑꯩꯍꯥꯛ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ, ꯌꯥꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯂꯨꯍꯣꯡꯕꯗꯣ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯂꯦꯝꯂꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯨꯍꯣꯡꯕꯁꯦ ꯉꯝꯂꯔꯣꯏ, ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯄꯨ ꯊꯑꯣꯏꯅ ꯀꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯝꯕꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅꯃꯛ ꯇꯥꯅꯔꯛꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯈꯣꯟꯖꯦꯜ ꯍꯧꯅ ꯏꯕꯨꯡ ꯁꯦꯅꯥ, ꯆꯤꯡꯈꯣꯝꯕ ꯃꯃꯣꯟ ꯅꯣꯛꯂꯒ ꯐꯠ ꯑꯣꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯆꯤꯡꯈꯣꯝꯕꯗ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯈꯣꯝꯕ ꯉꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯆꯥ ꯏꯕꯦꯝꯃ? ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯕ ꯅꯠꯇ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯑꯃꯨꯛ ꯊꯣꯔꯛꯂꯤꯕꯅꯣ? ꯏꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯇꯥꯠꯀꯤ ꯃꯥꯏꯈꯨꯝ ꯎꯞꯂꯤꯕ? ꯑꯩꯍꯥꯛ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯍꯥꯛꯀꯤ ꯃꯤꯠ ꯑꯗꯣ ꯄꯤꯔꯣꯏ ꯊꯥꯡꯂꯤꯕꯅꯣ? ꯃꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ꯫ ꯂꯦꯝꯂꯩ ꯆꯤꯡꯈꯣꯝꯕꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯏꯕꯨꯡ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯨꯅ ꯈꯟꯕꯤ, ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯏꯐꯝꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯤꯡꯈꯣꯝꯕ ꯈꯥꯝꯕ ꯌꯥꯔꯛꯇꯗꯨꯅ ꯀꯞꯂꯒ ꯅꯍꯥꯛꯇꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯅꯤ, ꯑꯩꯍꯥꯛꯇꯤ ꯏꯆꯝ ꯆꯝꯕ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯏ ꯁꯦꯅꯥꯄꯇꯤ ꯑꯃꯈꯛ, ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛꯀꯤ ꯌꯦꯡꯂꯒ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯕꯁꯨ ꯐꯣꯡꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯃꯄꯥꯜ ꯊꯣꯡꯗ ꯎꯠꯊꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯤꯟ ꯀꯥꯡꯂꯛꯂꯕꯗꯤ ꯁꯤꯟꯅꯔꯒꯦ ꯈꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯆꯤꯡꯁꯥꯡꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯒ ꯅꯛꯁꯤꯟꯅꯕ ꯎꯔꯒ ꯅꯍꯥꯛꯅ ꯄꯥꯈꯠꯇꯨꯅ ꯏꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅꯃꯛ ꯐꯣꯡꯗꯣꯔꯛꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡꯈꯣꯝꯕꯗꯨ ꯅꯤꯡꯊꯧꯒꯤ ꯐꯝ ꯍꯥꯞꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯂꯩꯕꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝ ꯑꯣꯏꯔꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯗꯨꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫